Aadhaar amasung voter ID makhatana citizenship approved document oiroi smart citizenship card satnaragani. Lebasi da hojik satnariba Aadhaar card voter ID natragana ration card asi lebasi citizenship ama oiri haibigi proof pibada matik sadaba ama oibana government gi mekedi anoba khongthang ama oina athuba matamda smart citizenship card launch tawragani hari. Paugi source asina makhatana haribana lebasi da Aadhaar card voter ID amasum ration card na singba hawokraba su tungan government gi database kya ama huran amasum fake identity card kya sabigi thawdok kya thingna basina document sing asina kadai phawbo citizenship amani haibigi proof piba ngamlibagi haibigi achobo wanga moiri maram aduna data huran bamadi fake document kya sabigi thingnari ba problem sing asi lakshana na bamasum India citizen sing gi oina secure oiba identity 60 ama thamnabagi damak central government gi maikedi gi anobu khongtha ama oina smart citizen card asi satna hanabagi khongtha oina lokolakibani Aadhaar card asi ihan hana satna ba hokiba matamna citizen sing gi oiba secure document ama oina launakibani aduma po hokiba matam khara sida Aadhaar data leak oibi yauna fake Aadhaar center kya ama hangdokpa loinana ain kaina sangsilakpa mito kya ama sasinaba Aadhaar card kya paiduna leba asigi citizen ni haina claim tawbu kya yaure maram aduna Supreme Court ki oiba directive kya leraga su Aadhaar card asi lakadoriba census amasum survey asi citizen amagi final proof oina sakhang watawre Aadhaar card natana voter card ration card natragana pan card na singmu singsu leba asigi asingu citizenship amani haibigi document oiroi leba asida ain kaina sangsilakpa miyoi kya ami irai laina fake Aadhaar card passport amasum birth certificate kya CM laga paibi yaure aduma puleba asigi citizen kya maru oina general category sing phawa ba natragana caste certificate na sing maru oiba document kya amasu paina dabana citizenship pibada problem kya amasmayunari maram aduna problem sing asi solve tawnabagi damak central government gi maikedi gi lebak sinba thungna pangthokadoriba census amasum survey gi processing asi luaraba matungda smart citizenship card launch tawragani hairiba card asi leba asigi citizenship ni haiba khanglaba khaktada issue tawragani hairiba document asina Indian citizen ni haina proof tawnabagi final document oiragani hairiba card asi atopa singna Saba ngamdana yamna secure mongda modern amasum technology sizinaba iCard ama oigani smart citizen card sizinaduna identity verification sathaba sina hena transparency amasum secure oigani hari hana satnaramba Aadhaar card asina banking amasum atai financial transaction sing sizinagani voter card na voting khakti gi on sizinagani ration card na public distribution system gi sana thana ration amasum atai polam sing law sizinagani aduga pan card asina income tax ki mari leinaba thabak singda sizinagani hari August taraga mapanda wakat mi pampang thokani tha suki taraga mapan ge ayuk pung mapan tabadagi honu khumalam park hockey stadium gi maranang leiba dingku road ki mafam amada Manipur hockey amadi hockey Manipur ani ki sai anaba leiba siki matangda all Manipur United clubs amadi district unit club players sing amasung guardians sing yauna wakat mi pampang thokani hain all Manipur hockey United clubs na thadorak pas chirol amana haidi cholasna makhatana hairibana Manipur hockey amasung hockey Manipur na hockey pesai taraga mari gi mamang digi anaduna lakpa amadi hockey pesai mari digi Manipur state ki waina hockey tournament sinbi darbana maram oirga player puthokpo walakpa amadi club sing mang tharakpa maroi national tournament pa matamda sub junior senior loina masa masana paisa putholaga tournament satpa paisa puthokpa ngamdaba players sing amadi sanaba pama players sing yauna hockey sanariba apaba players sing paisa puthokpa ngamdaba digi trial selection yawba ngamlaktaba sina maram oiraga players sing asi asum mang tharakpagi phibam yorokli maram aduna athubuda hockey Manipur amasung Manipur hockey na amato oina punsinba ngamdraga ad hoc committee ama CM-duna mari lenaba department ka punna satnaba thorang tobi haidi aroibada seol asina haribana wakat mi phamasida Manipur da leriba club unit ki members sing players sing amari guardians sing saruk yabi haidi Khauksabung village da Pompeii gun plan tawbada senaba sing mathakta Manipur governor na akan mamiyeng sangadabani haukiba sagol sunumita Khauksabung village Kuki Police Personal sing gi thouwoisin makhada
Pompeii gun plan tauramagi thawng adu Konsakul village authority akan mamon khanem tawi thawdo adura C158 CRPF personal sinju sena haina maral siraduna senari ba personal sing adugi mathakta disciplinary action lagodabani Manipur governor yawn human right organization singnasu asigumba miyobi kha khongauna ba masum sumdaba thawng singa sigidamak sab saba justice phangangadabani haina demand tarokli Konsakul village authority ki makedigi Laimkong police station leba Kuki police personal singamasum C158 ki CRPF battalion sadahiba unprofessional amasum unethical oiba thawong singadu akan mamona kanem tawi sei sigi me kunna su hariba khuladumok tara asiguma thawdok sing sathawa lekhe Laimkong police station leba Kuki police personal singamasum CRPF ki personal singaduna khulasida country made SBBL gun plan tawraga Konsakul area digi recover tawri hain aranba claim tawkiba lekre thawdo osi santi oina masum lobu ikai khumna bangak na leijari bu khulasi ki mix thiena na bhona badana tana kangloki irang tholang na bhona ba thawang mane civil area da kusukulai sing plan taw hai bisi leba sigi rule of law da hak thing na threat taw bu loina state institution singi miyam gi thajaba du mangna bhona ba thawksil ni haidi Zeriba mihat ka mari lainana mar ani NIA na phakiba ga mari lainana Barak River motorboat service lepri mamang sai ki November thada Zeribam ki Borobekra relief camp da leba angang yauna miyoi taru Kuki militants na phadun pukraba matung tamthina halaga Barak River thada ki thawdo ka mari lainana NIA na phakiba Assam ki Kasa district ki Moina thol gi maramasin manaw Laros sar maramasum thangle lal marsi ani condition amata yauduna thadorokadabani habigi demand tawraduna ngasidagi hona Barak River boat service lab lagani haina Barak Valley boat association ki makedigi phongdokre association asina thadorak siwol amada haribana NIA na phajin kraba thanglen lal maram sumha ki manaw nupa laron sang marasi motor boat driver ne thanglen lan asi criminal gi background amata leitaba search leader amani noidana hingnabagi damak Barak River motor boat service tawba mi amani maki manau nupa laron sang marasisu misamni makoibu NIA na phakiba si politically motivate tawbune masum yamna sumdaba amadi misang mi khainai ba thawngni majority community oriba maitai singi Appeasement policy ama oina central agency amasung authority sing na makoibu phakibani maramaduna phajin kiba miyoi sing adu condition amati yauduna thadokadabani haina demand tawradun makoibu phajin kiba ki mayokta Barak River da motor boat service kudimak matam kaktuna suspend tawragani mari leina bu kudimangna bangi khongjang asida support tawbiyo bangi khongjang asigi apapatagi daita mari leina ba authority na pugadabani hairi illegal immigrants singi mayokta Mizoram da MZP na protest atakri Laiba asigi awanongpo state sing illegal immigrants sing leptana sangsilaktuna khunda laita siliba kya asigi mayokta central government gi makedigi athubara subsabe action lawgadabani haina ngarang mezo zirlai paul MZP na aizol gi bana pa hold sit and protest atakri laiba asigi awanongpo state sin mathung illegal immigrants sing gi mayokta sataba khongjang gi manungsana ngasi Mizoram na khongjang adu satakibane khongjang asi maru oina laiba asigi north east state ta control tawbu ngamdaba mawongda illegal immigrants sing leptana sangsilakpa asina region asigi demography imbalance thwale north east state asi tuan jati kyana punsilaga khundaba itop toppa itihasiki masak phajaba lamdamamani khwaidigi hena maru oiribisi Myanmar amas Bangladesh romdagi leptana mitok kya sangsilakibasini Indo Myanmar border gi porous border sing Myanmar Kuki Myanmar Mizoram amasum thangnaba state sing sangsilaktuna demographic imbalance thokale maru oina Manipur amas Mizoram na Kuki illegals immigrants sing asobu sai thing phangla haina MZP gi makedigi phongdokre TNLA na khudum sanduna lariba Mogoki Zem mining industry areas in the military juntan year is like Satakre, Mio Kuntragi Mea Hatri. Hoki Basa English Singanika Kungamatogi February, the military juntana leva the Kuta Tuna Pashin Krabamatung Kan Kanadana. English Singanika Kungamarigi Zulai Tadiga on the military juntagi Matata Lal Horiva, Tang National Liberation Army, TNLA na Kudum Sanduna, operate Toduna Lakiba. Southeast Asia country ki manung khwaidigi hena mamal tangba Lucky Stone Gem ki mining industry na lairiba Mogok township ki
Sugawat ki jaga sing hoki sakol sunumi ki numidang pung nipan makai taba matan military junta akan air strike chataduna miyoi kuntra gi matak ta hatkre asiba mi gi masing hengalak pa yari hariba maming leiraba khwaidi gi hena sendong yamna phangliba gem mining industry na leiriba jaga si Myanmar gi khwaidi gi sawba anisuba city oiri mandale gi awang poklom da kilometer samaga taraga mangarom satlaga leiba mapma mane military junta na sata kibe attack atu ki matangda rebel group am oriba tang National Liberation Army ki makeri ki phungdo kibada air strike adu nupi miron bi yauna miyoi kunga mathoi shiki shiribe singadu ayamana nupi ngakthini asiba mi gi masi hengalakpa yari thaudo odu miyoi kya amas asu opanangki air strike adu da Buddhist lining basing gi building amasum yum kya ama ata thoki Mogo hariba mafam asi upper Mandalay region da khwaidigi sawba atangba lucky stone am oriba Ruby Mining Center amani air strike aduda Mogok ki Sugawat leiba Buddhist monastery ki area akan mamong na target toki shikiba miyoi sing adugi manung na hausuk phawbud nupi taraga turuk yaur haina confirm tore akai toi thoki bi yungi masing taraga mangarom ni asokpa mi gi masing asi hengalakpa yari thaudo osugi matang na mafam adugi miyoi sing gi makai degi military junta ki bana sapsana comment amat haidu uhaibi yadri military junta gi maikei de isu thaudo osigi matan hauzu phau comment amat phungdok leitri adu moinama military junta gi maikei de gi ri makhuna target tawki jaga sing adu rebel sing khudum sandunu leiriba mafam singni rebel sing adu leiri haiba khanglaba mafam sing adu khaktada target tawkne hadi panba yabadi haukiba tha khara sida rebel sing occupy toramba mafam kiyam military junta na leptana laushinbagi thabak sa tharaglibani Lau suba satpada laikhidraba manawbigi imungi LMG da sielgi mating pikri LMG Manipur na lamdam asigi awa ana taraba singda leptana mating pangbugi sarugam oina wangjing tentha kendra gi manung sanba teksam labukta hokiba August 16 da labukta lau suba sakraga sina phangkiba khongjom singtham amele kaidigi singtham manawbigi imung manungda LMG na sielgi mating pangkre hari lob asina thadorak pasura man hairibana namiradura singtham manawbida natana lau mapu dusu torel ta sindun leram kipne singtham manawbi nomagi hati mi gi thabak suraga ason bi mamaga lebani imung asi paisa puthok tuna lana thoram phabo pangto pangamdagi phibam leire habigi paukta abadi LMG gi mekedigi ngasi asti amasum surat gi thoram puna pangtok pada mating oina ba lupa lising nipan mating pangkre khongsada duga mari lendina lupasi gi secretary ozis hor khabam na phungtok khibada akhoi gi irak tigi Phagi puba miyo ama manung matam sadana taibang pal thadoki bahayabisi yamna sauna mangjaba mani hena nungai tribadi pangal solabi mamana masanupi mating yaudana karamni hinghaugani haibisini imung asi manawbina migi aphang thabak suruga puramani manawbibu nungsibiba mayamna manawbigi apokmi mamagi tungi punsigi damok mating pangbiyu haki ngasigi khongsada tu lup asigi vice president songtham jibalata amasam brojen thanau jamanina losingkhiyari Assam ki yellow missing na tumina lairabri sahi kungi matungda mitop na mapu oihoragani Assam ki yellow missing na sakhang daba miyoi sing da lam yuan ba masum lantum sandok patawredabani Assam na nongmonomi mitop leptana samsikchangsilakli ba masum khunda laita silakli kaya sigi matangda Assami sing na tumina laiba tarabadi ngasidagi sahi kungi matungda di mitop na mapu oiragani sakhang daba sip minister amana Independence Day gi phiral singkhalagani haina Assam gi sip minister Himanta Biswa Sharma na phongtokri Mano makhata na haikibada Assam da demography gi threat ama piraklibasi yamna nungnang ningai ni Assam gi ahanba sip minister oiram kiba Lokpriya Gopinath Brodoloina asanba mi ngamaga loina state adu da mitop sing thingna ba section world kya phungdoram kibani Assam gi miyoi sing na mitop ta lam yondana ba masum makhoi bu sangja pam pi dana ba akan bo pam kya hairam kibani adu ba hau kiba sei humdra ga manga rongi matam sida Assami sing na section da badagi mitop kya am leptana changshilak tu nga sidi makhoi gi asobo force ma sakre mitop sing adu na Assam gi nupi masakya bo lona laina duna launa laina dharma onthok yauna lab Jihadan singbigi thawong kya satharakli masigi matata mitop singadun Assam gi political power amasum economic strength passion duna left na honarakli mitop sing satharakli ba thawong singa sida Assami singa tumina lesin ba amasum compromise tawba tarabri sahi taraka manga gi matungda Assam gi minister gi sada marfudi mitop oikhirgani Assami singi marai baksu tamangam roi haikhen su paus tamakata na phungdokli Public Health Engineering Department of Manipur gi yumthong khuding aphabi ising pikre haibigi white paper ama putho
India pumbagi yumthong crore taragataruka 0.35 ta afaba thaknaba tap water ising phanganaba kumza inglising aniga taraga mapan gi India gi Independence Day thoramda Prime Minister Narendra Modi na hawdokhiba Jal Jeevan Mission asi Manipur da Public Health Engineering Department PHED na official record state asigi yumthong khuding afaba thaknaba tap water piri haina mari lenaba central lengak piramri hawkiba kumza inglising aniga kunga mari gi December 13 phawbda India pumbagi oina household crore 12.17 ka afaba thaknaba tap water pipangamdi adubu Water Resources Ministry na Prime Minister na lauthokiba mission asi makhata na lebak pumra sahi isigi April 13 phawgi manungda thamliba panamadu phangnaba matam yaithoki adubu ngasi phawu mission asi gi makhada India gi yumthong kuding thaknaba afaba tap water pipangamdana laidi loinana hawkiba India gi Lok Sabha gi budget session da Union Finance Minister Nirmala Sitharaman mission asi gi apun senpham lupa crore humfuga tret puna kaithoktuna scheme asi mai pauna leiba asigi yumthong kuding thaknaba phabi ising phangana ba lakliba inglising aniga kungani pan phawba matam sangdokhi India gi Prime Minister Narendra Modi na hawkiba inglising aniga taraga mapan gi Independence Day numit hawdokhiba Jal Jeevan Mission asigi makhada leiba asigi oina khwaidigi ihan han boina Union Territory Goa na han boina yumthong kuding aphaba thaknaba tap water pibangamki Union Territory asida puna yumthong lak 2.30 da tasing afaba thaknaba ising pibangamle haibasu khangmangamki hauzik India gi tuan state amasum Union Territory sing da tasing na mission asigi makhada yumthong kuding thaknaba afaba tap water mapung phana pibangamdana laidi adubu mission asi mai pakna thabak to onthoknaba Union Finance Minister Nirmala Sitharaman nangasi sayesida sathakiba Lok Sabha gi budget session da tongana akhanaba mission asigi apun senpham adu hengat handuna puna lupa crore humfugo teret kaithoktuna lakliba kumza English nganiga kungani pan phabu matam sangdoki bai bisi yamna maruiba panama magi makhadani adubu lakliba hangdi hawkiba English nganiga kunga mari da Prime Minister Narendra Modi na Assam da lakiba khongsat amada Manipur state ki oina Jal Jeevan Mission gi makhada yumthong khuding ising pire haina Barzwell ki kuthang da laktoki matamasi isterasi da hauze phong sana thokliba kuki amas maite gi mark satharib irang asi gi manungdani madu gi khudong sawla ro gi isterasi da lerama minister no thoma berena lusing belenga du gi PHED minister amadi PHED gi engineer singna aranba report pisinduna isterasi gi singa masum tamna leribi yimthong khuding mission asi gi makhara thakna ba phaba tap water pire haina lana report pirami hauzikti PHED gi makok thongba amadi mari lena engineer sing amadi official sing state asigi miyamna namthak toramba du miyam mamangda iphong uba phangli sathariba saliba tha sigi manungda Bisnupur district amasung Imphal West district ki mafong khrada department sin afaba thakna tap water pire haina lana report pisilamba du gi watok phong sana laidi mathang tendang nasum na miyamna thamjaramge